Arambai News Guwahati da Maithelongi Pau Tawiribasingbu Yan Handumaktada Chingangbam Susitrani na Kurumjari. Hosing a Sigi Samlapa Mariba Pausi, Lawirasi. Awang Nungpokte Yan Hanboy na Guwahati da 5G service launch tawkre. Masi India gi Mangzil Thariba telecommunication service provider Bharati Airtel na Guwahati da launch tawkibani. Airtel 5G Plus service asi tangkak naina customer singda panghangani maramdi company asina hujik phawda network semba mapung phana loidri tawutabu mathang sembagi thabak leptana chathari hanaso telecommunication service provider asina makha tana khanghalakli Assamda khwaidagi maming leraba dairy Puravi dairy gi distributor Ranjit Bora Guwahati da kahinba singna ngarang kaplambadagi laikhidre Mahakna bank ta sel hapchinaba challingai matam haki car manungda phamlingai da makpu kaplamki amadi khudakta mahak GMC hospital da pukhalaki adubo GMC nasu mahakpu kanbangam khidre thogdogasi Guwahati gi manung channa leriba Panjabari road ta Silpagram manakta thokibani Asumna borada nomai kapsilamlabagi matung kahenba singasina mangondagi chawrakna lupa lag ani makhaimuk puraga chenki Khwairakpa irel umanglai ngakselup Lakipur kasargi oiba mifam ama Lakipur kuman ibudau thongnang laibungda phamkhre mifam asida lagliba wakchingi anisuba nongmaijing numit January amada chahi kayagi mamangdagi habadi layoi kraba ahallamangi matamdagi irat thoniduna lakliba Khwairakpa irel umanglai kurumba numit thokli masi Manipuri phurupki oiba Manipurda leiba amadi Manipurgi mapanda Assam, Tripura, amadi Bangladesh na chingbada khundaduna leriba Maitai Aikhoigi punphamni hariba Khwairakpa irel umanglai Lakipur kasargi Borak Turel irel mayaida tomthin nganduna leriba khubam asidane Maramaduna hariba numida sida thongniba lakpigadoriba ikai khumnajariba khwai punamakna mayai kaba chinjak Sizinabidana inatki oiba fizol setpiduna amadi tongbirakliba hi aduda inatki oiba yek salai taretki Piral amamam thetpiraga Aikhoigi phurupki oiba phajabasing adubu miyam mamangda sak takminasi amadi yaifa thongniminasi haiduna Khwairakpa irel umanglai ngakselupki maikidagi nolukna irei chasingda paujelakli Lakipur Municipal Board na sinduna ngarang Birlachit Borpukan gi mapok kumonga mari leinana Lakipur Municipality Board na konwa mafamsingda Swachh Bharat Abhiyan chathakre District Commissioner SDO Sudip Nath Joy Christina AC Leishungbam Robindro Vice Chairman loinana Ward Commissioner Singsu Tharomasida saruk yakhi Tharomasi lagliba November 15 fawba chathagadoribane Research Forum Manipurgi Tarataruk Suba Foundation Day ga Mari Lenana Dr. Ningthozam Birchandra na iba Thizin Khomjinbaga Mari Lenaba Lairik Aikhoigi Langai Ching Thangjing Ching Kobru Ching amadi Nongmaijing Ching Manipur Press Club Imphal da ngarang phongkhre Tharom asida akhanaba mithunglen oina Manipur University of Culture gi Vice Chancellor Paunam Gunintro Vice President Reforms Professor CH Ibohal Founder President Dr. Ningthozam Birchandra Hanigi President Reforms Mutwa Bahadurna Phambaki Leiting Oiki Tharomgi Taramna Okpagi Warolna KH Gaurachandra na Piki Nungi Oiba Warolna Reforms ki Secretary Sukham Premjit na Piki Tharomasida Hanigi Art and Culture Department ki Joint Director Sapam Bhaigya Senior columnist Dr. Rajkumar Gunachandra Research Scholar Singh Longzam Arun Amadi Mutum Upendra na chingbasu Tharom asida saruk yakhi Sangai Festival ngarang haunabi matungina Tourism Culture amadi Donor Union Minister G Kishan Reddy na Moirang Khunong da leiba Sangai Ethnic Park ta hautokre Tharom asida Union Minister G Kishan Reddy na Chief Guest MP Ningtholai Semba Sanajawbana President amadi Manipurgi CM N Birena Chief Host aduga BJP Manipur Pradesh ki President A Sarda Devi Lenga ki Minister Singh MLA Singh loinana Festival asigi Brand Ambassador Soma Laishram su saruk yakhi
Sahitya Seva Committee Kakching Manipurna Chahi Khudingi Piba Khorirolgi Mana Phangadaba Singi Ming Ngarang Kakching da Paumi Singa Unava Amada Samiti Asigi Mana Review Committee Member KHH Birana Lauthokre Mana Phanglagadaba Sing Adudi Yambem Sahitya na Katpa Drama Autobiography Amadi Essay gi Larik da Piba Yambem Mani Sahitya Mana English Ngini Kunithoida Manglan Sida Hariba Autobiography Larik Asigi Aiba M Yaima Kakchingda Piragani Yandrembam Tabopina Katpa Novel Amadi Short Story Larik da Piba Mana Yandrembam Surlata Puraskarna Sajigi Laibakta Haina Ming Thonba Wasem Wari Larik Asigidamag Chak Homai Lamjaugda Piragani Asida Sunatana Ketrimayum Birana Katpa Manipuri Mapanda Kundala Taduna Laikraba Manipuri Aiba Aibi the Piba Ketrimayum Nalini Saitya Manana Imada Iba Chithi Sering Lariki Aibi Koisnam Ongbi Virala Tripurada Piragani Asumna Atayatay Mana Singi Marakta Asam Dagi Mai Bhagatsu Mana Pangadoriba Singi Manunda Yauri Pigadoriba Manasing asi Seloina Lupalising Tara Sakhangche Amamam Amadi Inafi Amasu Yauri Lakriba January Tara Mangada Pangtokadoriba Samiti Asigi Yankai Taruk Suba Mapok Numit Thoramda Manasi Lantokani Hairi CVI na India da Sanariba Football Matching da Match Fixing Tawi Haina Sirakliba Maral Sing Adugi Matangda Ahanbagi Oina Inquiry Chathaba Hokre Hariba match fixing ki case asida India da leba football club kaya CVI scanner makada leirakli All India Football Federation gi headquarter dagi mariba che chang kaya so CVI na khomgat kre Singapore based oiba match fixer Wilson Raj Perumal na Indian club sing da sel thadaba amadi fixing tohali habagi matang da so thi humba chathaba hokre Karigumba Pibamna Yadrabadi NPP Amadi BJP gi Marakta Post Poll Alliance Tauraba Yai Haina NPP gi National President Amadi Hauzik Meghalaya gi CM Oiriba Conrad Sangmana Paumisingda Phongdorakre Loinana Meghalaya dadi BJP Matomtana Lengak Semba Ngamloi Hainasu CM Asina Makatana Phongdorakhi Congress Tanghai Takrabagi Matung Meghalaya da United Opposition Leitre Hainasu Mahakna Makatana Phongdorakhi Chahi Nipumanga Surabi Macha Ani Lerabi Nupi Amana Gujarat Tagi Arunachal Pradesh Yongna Matomta Cycle Thobagi record ama thamkre Kilometer lising mari muksang balambi ase numit tara mari ni khaktada mahakna maipakna loishinba ngamkhi Pune da base oibi Preeti Maskena Pakistan ga tainaba Koteshwar Temple dagi hokiba November amadagi cycle na Khongshalakhi Gujarat, Rajasthan, Uttar Pradesh, Bihar, West Bengal, Amadi Assam, Paraga, Mathang cycle Thorokpaduna Mahak Mamaithangda Arunachal Yorakibane. Ngarangdagi FIFA World Cup English Ingani Kunithoi Hokre. FIFA World Cup English Ingani Kunithoi gi champion team na sel kayayamna Pukigadage Habsi Amuktang Kangbada Kanagane. Champion team na pugadoribasi US dollar million nipunithoini mase Indian rupee da haraga billion ahum million chamri gi mathaktani runners up na final changba ngambagi damak phangadoriba manasina US dollar million kuntra mase Indian rupee da haragana billion ani million chamri gi mathaktani Asigi sumatakta ahum suba amadi mari suba da taba team anisu mathang sitna US dollar million kuntaret amadi kunmanga mathang sitna phangadoribane Nagalamarom manga suba dagi nipan suba position fawbada leiba team amamamda US dollar million taratret pigani aduga mapan suba spot dagi tarataruk suba spot ngamba team amamamna US dollar million tarahumdoi phangani aduga lemhoriba tournament asida saruk yariba team khudingmak nasu US dollar million mapan masi Indian rupee da haraga million chatret ka kuntra humdoi gi mathakta phangadoribane Qatar da handak sanariba FIFA World Cup asina football carnival asigi puari da khwaidagi sale changba edition ama haibdu oiri ingsingba yai tournament asigi damak dollar billion chahumuk kaithokhrabane
ꯑꯗꯨꯕꯨ ꯁꯥꯟꯅꯕꯒꯤ ꯃꯔꯛꯁꯤꯗ ꯈꯖꯤꯛꯇꯪ ꯊꯩꯗꯣꯛꯂꯒ ꯃꯈꯜ ꯃꯈꯜꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎ ꯀꯌꯥꯁꯨ ꯂꯥꯛꯂꯤ ꯃꯗꯨꯗꯤ ꯋꯥꯔꯜ ꯀꯞ ꯌꯦꯡꯕ ꯂꯥꯛꯄ ꯏꯪꯂꯦꯟꯒꯤ ꯐꯦꯟꯁꯤꯡꯅ ꯀꯇꯔꯗ ꯕꯤꯌꯔ ꯊꯤꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤꯉꯩ ꯁꯦꯛꯀꯤ ꯀꯣꯅꯨꯡ ꯌꯧꯔꯛꯈꯤ ꯁ꯭ꯇꯦꯗꯤꯌꯝꯗ ꯌꯨ ꯌꯣꯟꯕ ꯊꯤꯡꯂꯝꯕ ꯎꯕꯗ ꯏꯪꯂꯦꯟꯒꯤ ꯐꯦꯟꯁꯤꯡ ꯄꯨꯡꯉꯛ ꯉꯛꯅꯈꯤ ꯌꯥꯝꯅꯃꯛ ꯅꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯀꯇꯔꯗ ꯋꯥꯔꯜ ꯀꯞ ꯌꯦꯡꯕ ꯂꯥꯛꯄ ꯏꯪꯂꯦꯟꯒꯤ ꯅꯨꯄꯥ ꯑꯅꯤꯅ ꯕꯤꯌꯔ ꯊꯛꯅꯤꯡꯃꯟꯕꯗꯒꯤ ꯁꯨꯝ ꯊꯤꯕꯗꯨꯅ ꯐꯪꯂꯛꯇꯗꯨꯅ ꯃꯃꯩꯊꯪꯗ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯈꯤ ꯃꯃꯩꯊꯪꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯔꯥꯝꯅ ꯑꯣꯛꯂꯗꯨꯅ ꯀꯣꯅꯨꯡꯗ ꯂꯩꯕ ꯅꯣꯡꯁꯥ ꯃꯆꯥ ꯌꯣꯡ ꯑꯃꯗꯤ ꯎꯆꯦꯛ ꯀꯌꯥꯒ ꯈꯪꯅ ꯎꯅꯍꯜꯂꯛꯈꯤ ꯍꯥꯏꯔꯤ ꯑꯔꯣꯏꯕꯗ ꯇꯦꯟꯇꯛꯄ ꯃꯔꯣꯏꯕ ꯄꯥꯎ ꯈꯔ ꯑꯁꯥꯝꯒꯤ ꯁꯤಎಂ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯅ ꯂꯚ ꯖꯤꯍꯥꯗꯀꯤ ꯃꯥꯌꯣꯛꯇ ꯑꯥꯏꯟ ꯑꯃ ꯁꯦꯝꯗꯨꯅ ꯊꯝꯅꯅꯕꯒꯤ ꯗꯥꯕꯤ ꯇꯧꯔꯛꯈ꯭ꯔꯦ ꯑꯁꯥꯝꯒꯤ ꯕꯔꯥꯛ ꯇꯝꯄꯥꯛꯇ ꯗ꯭ꯔꯒꯀꯤ ꯂꯂꯣꯜ ꯏꯇꯤꯛ ꯀꯟꯈꯠꯂꯛꯂꯤ ꯑꯃꯨꯛꯀꯁꯨ ꯀꯁꯥꯔꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 50ꯒꯤ ꯑꯣꯏꯒꯗꯕ ꯌꯥꯕꯥ ꯇꯦꯕ꯭ꯂꯦꯠꯁꯤꯡ ꯉꯔꯥꯡ ꯁꯤꯖ ꯇꯧꯈ꯭ꯔꯦ ꯁꯛꯅꯥꯔꯕꯤ ꯁꯩꯁꯛꯄꯤ ꯎꯁꯥ ꯃꯪꯒꯦꯁꯀꯔꯗ ꯗꯣꯛꯇꯔ ꯚꯨꯄꯦꯟ ꯍꯖꯥꯔꯤꯀꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯣꯂꯤꯗꯥꯔꯤꯇꯤ ꯑꯦꯋꯥꯔꯗ ꯏꯪ 2012 ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯔꯒꯅꯤ ꯅꯦꯁꯅꯦल हाईवे एंड इंफ्रास्ट्रक्चर डेवलपमेंट कॉर्पोरेशन लिमिटेड NHDCLना मणिपुर चेंगदबा डबल लेन चुरचानपुर तुवाई लंबी सेमबगी थबक यामन थुनमक हाबदी इंग्लिश एनी कुलहुमदोइदा लोयरगनी हाइदे मणिपुर लेंगाकना मोइरांग खुनोंगद सेमगलिबा संगाई इथनिक पार्क ngarang CMN बिरेन संगाख्रे पागासी लमदमसिदा खुंदामिनरिबा कांगलुपसिंग अमत्तनी हाइबदु उत्पा अदुगुंबा पार्क अमनी हाइना ngarang पार्क असि संगाबगी थोरमदा CM बिरेनना फोंदोखि यूनियन डोनर मिनिस्टर GK रेड्डीना न्यू दिल्ली अमदी अवांग नोंगपोक स्टेट सिंगी मरक्ता नुमित खुदिंगी डायरेक्ट फ्लाइट थमननबा सेंटरना खनरी हाइना आइजोलदा लाउथोख्रे यूनियन मिनिस्टर नारायण राणेना आसियान लेबाक सिंगी ओइना मणिपुरदा गेटवे ओइरगनी हाइरे अरुणाचल प्रदेश की तवांग गिनीज बुक ऑफ वर्ल्ड रिकॉर्ड्स चनख्रे ख्वाइदगी सांगबा हेलमेट सेंटेंस सेमननबा हेलमेट 2,250 सिजनखी NGT ना मिजोरम लेंगा की मथक्ता नोटिस पिरख्रे मसे आइजोलगी जोबाक्ता साबगी थबक कन्न चथरीबा स्पोर्ट्स एकेडमी थबक खुदक्ता लेपननबा हाइरखी मेघालय की CM कॉनरेड संगमाना शिलोंग लिटरेरी फेस्टिवल इंग 2012 की अनीसुबे एडिशन ngarang हौदोख्रे नगा पॉलिटिकल इशू संताइननबगीदमक नागालैंड लैरिबा चर्च सिंगनसु होटनरगनी लाउथोख्रे सिक्किम की चीफ मिनिस्टर PS तमांगना यामनमक लाइरबा स्टेट असिगी मेडिकल महिरोय मरी नुपी अहुम नुपा अमदा सेलगी मतेंग पांख्रे अदुबु लाइरबा मेडिकल पुन्ना महिरोय यांखैदा खुदुंग चाबा सि पिननबा सिक्किम लेंगाकना मणिपाल इंस्टीट्यूट ऑफ मेडिकल साइंसेस का अईबा चिरोल अमसु हानना खुयेक थानाख्रबने था अमचुबना चथगदबा काशी तमिल संगम थोरमगी मखादा तमिलनाडुगी अहानबा बेज की महिरोयसिंग प्रयागराज थुंगलख्रे यांखैहुमदोय सुबा इंटरनेशनल फिल्म फेस्टिवल ऑफ इंडिया गोवादा इंडियन फिल्म पर्सनैलिटी ऑफ द ईयर पीदुना साउथ की एक्टर चिरंजीवी की मफमदा इकाई खुमनबा उतख्रे प्राइम मिनिस्टर नरेंद्र मोदीना हराव नुंगाइबा फोंदोरखले इंडियन चादा 45 स्पेस का खिबा अहानबा इंडियन राकेश शर्माबु हौजिकसु हिंगली हाइबसी खंगनद्री पटियालादा पोखिबा राकेश शर्मा ngasiदी मीडिया पब्लिसिटी दगी यामनम थापना तमिलनाडुगी कुनूरदा हिंगली महाक हौजिक मसागी चही 63 सूरे मियोय अमना महाकना पोकचबा मचानुपीबु कापतुना हाटलबगी मतुंग मचानुपीगी हक्चांग अदु सुटकेसता हापचिलगा यमुना एक्सप्रेस वे बनाकता लंगथोकलंबा थेंगनख्रे केस असि अतोप कास अमदा युम पानबगी वहौदगी मपाना मचानुपी असिगी मथक्ता एक्शन असि लौखतखिबगी वाथोकनी इंडियन स्पेस एजेंसी इसरोना इंडियन एस्ट्रोनॉट्सिंग इसिंगदा असोयंगाम यावदना लैंडिंग तौब ngamnanabagidama पैराशूट सिस्टम टेस्ट तौख्रे इंडोनेशियादा युहार हाबदगी यामद्रबदा मियोय हुम्फुगी मयादा सीख्रे युमदा लोइबा सासन क्यासु सिरमलगनी कन्न चिंगनरी हेड स्पीच की दमक इंडियादा बैन तौख्रबा जाकिर नायक वर्ल्ड कप इंग 2012 दा इस्लामिक सरमन संदोकनबगी दमक कतारदा थुंगलख्रे
World Cup ki ngarang nini chonba numita England gi mayokta sanakhiba Iran gi sanaroisingna game hodringai gi mamangda makhoi national anthem sakhidre masi makhoi gi maramdamda micham yamna horiba anti government protest adubu sogot laduna sanaroising asina national anthem sakhidabani haire. Ukraine gi nupa macha amana drone thiba ngamba landmines semba ngamkhre amadi Kazakhstan president ki mikhalda Tokayevna mai pakre makna bhot chada marphumathoi dasmik ahum phangki. Ngasigi na di Arambai News Guwahati da Maitilon gi pau sandok chaba matang sa loisin zawaga loinana tabiri basingbo mukasu hanna khurumjari.